Asigi tongan phone khiba pawsi amadi social media dagi lokhatpa pawsing gi update pijari ahanbada maruiba paw Myanmar gi town thar township mandale da military junta na PDF militant singi mathakta ambush tawbada PDF gi militant taruk sire kaya amana asoapan nangkhre ina insilaga lan tawba yaroi tangkol naha lamhenba kharaga kuki kharagana jati ani kuki naga gi lan thokhanba yaroi haina ZUF ki chairman na phongdokre Dagi Kuki Sing Central Security Force na ngak senduna saphagadaba mafam singda puthorokre naga Kuki gi irang nethabagi thibam leiteri Churachandpur dagi Kuki militant ama Moreda accident thokpada lekhidre Arambai Tingol gi Lusingba koronganba khuman amadi Lusingbagi apopa koingamba khuman gi social media updates singda loinana Imphal Ukrul Lambida Kuki Singna illegal tax lobagi thabak hojiksu chathari Thado MP Manipur na CM da taksinkhre Chief Minister na NRC gi committee athubada semlagani haina phongdokiba adu Manipur imana taramno we I haina phongdorakli Mizoram gi Champhai district narcotic corridor ama orakle haina phongdorakli Ronglaubi amadi TM Kasong gi thongdok janindaba phongdoktuna tangkhol khulda wakat mifam chathakre Bom pokhai kare railway project ki thabak yengchinba chatpada MLA na phurukbabu pendaba phongdorakli Engineer amaga doctor amaga gi yumda sikhungdaba singna bom nangchilamle nongmaisu kapsilamle Kuki nupi ama brown sugar kg amrongba bonana fare tattana nongmai kapnarakpada CM leitadre 3 core gi GOC ga CM ga unaduna law and order gi matangda wari chanakre Delhi da utgadaba folk dance festival da Manipur yaholaktabagi thong miyamna penadre Delhi police ki thong Union Home Minister Delhi ki CM da wakatre Yumlakta sensilakiba kharsa ani kambikre Malem thongamgi peace and justice khongchat chatpa hokre Uripok apunba yaipa thorang nupi lupna sogalaroi haina phongdorakli Kolkata Manipur Bhavan da mutumcha koba miur amana sahi kaya masagi yumdona laisinbata natana Bhavan asigi garisu niyam lana sisinaduna leire June 15 dagi 28 phawba kalen chuti oiragani hairagli West Bengal da Puwari da ahanba oina BJP gi lengak ama semnaba thorang loikre West Bengal da BJP gi lengak me mapal da wasak lawragani haina sabina phongdoragli Nongmai kapagi thongdokna maram oiraga matam khara White House lockdown tawrure Plane gi atomal hanthabinaba JAC na Union Aviation Minister da taksinkhre CSO punamak Manipur gi issue da amata oina punna chanminarsi haina Manipur imana appeal tawrakli Hojik pausing amuk sandona pijari Myanmar gi town thar township mandale da military junta na luchingba lanmi singna PDF militant singi matakta ambush tawkhre haide ambush tawba aduda yamdrabada PDF ki militant taruk sire kaya amana aso open nangkhre khara amasu thiba khangdri haide makhataba paw ngaimenasi amaromdana mina insilaga lal tawba yaroi tangkhol naha lamhenba kharaga Kuki kharagana jati ani haibadi kuki amadi nagagi lan thokhanba yaroi haina ZUF ki chairman na phongdokhibagi wapamsing social media da viral oiri Wakhando phatabak ngmadabane ba ngam ka kinwa joduna phuai na le di kramaina lan jibo khun ama nungai na tabgi jati lan puthokadro wakhong inthan ga ke songa nungai tabgi kuki naga di lan thoan ba yabra Lidan de yu hakna batangul na khraga kuki na khraga phwai na bagi sida jati la puthok ya ra mawalo de lan sida pok ya ra bap ta bum ya volunteers lai wa china te ai na di lai de bani village volunteers thang de bani ni na insala pudi ma ta udam nati Naga amadi Kuki anigi marakta akanba irang thoklingai gi chairakta Ukhrul dagi Kuki sing Central Security Force na ngak senduna saphagadaba mafam singda puthorakhibagi video sing social media da viral oire Kuki amadi Naga gi irang nemthabagi phibam hojikmaki leitri nakal amaromdana Churachandpur dagi Kuki gi militant ama Myanmar da leiba PDF singi mateng pangba changbada Moreda accident thokpada lekhidre hairi lekhidraba Militant aduki mame Mr. Mantilen Bengmang Kipgen Kawi Hari
Maka tarakpada Arambai Tengolgi update da Luching Purel Korongan bo Khumanna social media da asumna update piri. Color politics ki kok tudagi ngaihak thoklaklaga nutrient oina iripak ifurupsi kari phibamda lairi kamaina kansige haina yengbasu phai haina phongdokpaga loinana aroibada Luching Purel Korongan bo Khumangi apokba koingam bo Khumanna social media da asumna amuk update tawri. Lairik haibagi wahanthok khangdaba haisi Sigi mi asini maitei mayek mai thadokte hairiba magi koksisu pora birani magi wakal sidi maitei si fazana muthatlage madi matam khara vote karga loire haibagi wakalda leire adubudi oja bimol hairi sini oja bimol madudagi matangda ngangna khangdaba yamna leire pet yamna ngangano nangi politics tokpham thokpadu adum taw layu nangna khangadabadi doctor khudingmak anaba makhal loina layengba ngamba nate ado nangna khangadabani aduna maitegi puwari nangna khangdaba yamna leire aduwai matang dudadi haibige nate nangbu phamang puya haidu khangbro anogba mi Ramayan Mahabharatu maitai mayekta Idaradi matam adugi ipa ipu maitai macha singdu Bengali Hindi Sanskrit iba paba lonba haitabigini maduda iriba lon mayektusu yansinnaba lon mayekni madugi nungi wahanthok yamna leiri iribagi maramdu aduna angawba noibu khara khangune maitai mayekta irido parido matam aduda mapalamgi mayek lon haitabagini ahaiba kharana hairasu yansinnaraga ibani pabani khudam haibabu hauzik phawba maitai macha singna English Hindi tambada maitai londa maitai mayekta Bengali mayekta iraga maitai khonthokta hana tamliba asini Christian dharmana sandokpa Manipur Christian singna maitai londa mayekta hana idaro English da loina ibara madu lamdam asida hauzik phawba English haitaba mi yamna leiri adugumbagi ni khango not noibu not vote kanaba honabada maitai aikhoisi pumut mutkrasanu put mutkrasu yare haibagi wara adumaina yamna tawrakanu nangi English Hindi loan bado adum lonjau maitai puyadadi nangi doctorate tu masing khangdana phangba yaba mayam ama leiriko haina sumna update tawri Hauzik Pausigi Pausing Amuk Sandona Pizari National Highway 202 Imphal Ukhurul Lambida Kuki Group Singna Namduna Achat Ok Singdagi Tax Lorukpadagi Imphal Ukhurul Lambi Asida Hanadagi Thengnariba Khudongchadabagi Mathakta Hena Khudongchadaba Amaga Amuk Ohele Kuki Group Singna Mangkot Chipugi Khunja Singa Khuchamnaraga Google Pay account gi khuthangda illegal oina tax lobagi thabak adu chatharakpane Google Pay account link tawriba number adu Khaikeng Haukif Koba Miyoi Amagi Mingda Leibane Google Pay ki khuthangda lupa lising manga transaction tawbagi receipt amada recipient adugi mingda Khaimen Sai Haukif haina yauri Khaikeng Haukif hairiba miyoi asi Ukrul district ki Jalengbung village da leibani haiba khangba ngamle adubu hairiba miyoi asina phongdoropagi matung ina Google Pay account link tawriba Airtel number adu hauzik village volunteer oiba mahaki mamanaba amana sinakre mahaki Google Pay account leite amadi sell transaction tawbagi wapam mahakari gumba amata khangde hairi pawgi likhun singi matung ina Imphal Ukrul lambida Mahadev dagi New Haven fawbagi marakda escort yauna chatliba truck sing changkaida kuki khulai paiba group sing na thatlaga mafam aduda truck sing amadi atei achat ok sing dagi tax lobagi thabak adu chathabani haina pawsina makhatari Manipur da Mausa ki pibam da hanjilaknaba Manipur lengang da khudakta inclusive dialogue ki thabak lokhatpaga loinana logi matung ina anti peace element singi matakta aganba action lokhatnaba thadu inpi Manipur na Chief Minister Y Khemchan da memorandum pisinduna taksinkre timgi maikeidagi me ahumda pisinkiba memorandum aduda Manipur lengang na khudakta sakhanglaba tribe 13 ki meyoi singa haktengnana unaduna wari chanaduna amaga gi marakta amuk hana thajanaba puraktuna Manipur da ingtapa hanjilaknaba thabak sing lokhatnaba taksilli
loinana anti forcing masak khangdukuna Manipur lengak amasung Chanti pamjaba kangbusinga khuchamnaraga makhoi mathakta action lokhatsi Manipur gi integrity thugaina ba honarakpa amata lemna thagumsi hairi Chief Minister Y Khem Chana mamangda miyam tinba mifam amada wari sanaba natana solution leiti haina phongdukhiba wafam ningsingladuna wari sanabagi thabak community khudingmakna saruk yaduna transparent amadi comprehensive oina pangthokadabani hojik Manipur da orakliba phibam asi yamna luba tangkak ama oirabana peace amasung unit kidamak yamna mayek sengna lengakna khongpham ama lepa matam oire haina su phongthorakli Lamdam asida NRC chana halu haina miyam amasung CSO kayana lauriba asiga mari lainana Chief Minister na NRC committee athubada semlagani haina phongdokhibabu Manipuri imana taramna ui tawbadabu NRC update tawba nate ahanbada NRC hana tawbiyu haijabani haiba lup asina thadorokpa cherol amana hairi cherol asigi makhatana phongdokpada handak Lok Sabha gi MP Dr. Angomja Bimolna NRC gi maramda ngangkibada ingkomja lisingam chamapan yankhai mathoida NRC tawkiba laiti haina phongdokbadu MP ama oina khangdana ngangbiganu NRC gi gadget amada yauribadu ningthina yengdana bhabna saraga haibadu haibiganu administrative report ta yawba pot adubu MP Bimolna khangdana ngangbiganu haina pendaba phongdorakli Manipur imana NRC tawbiyu haina lengaki mari leinabasingda kayarak hanna memorandum bisinba laikre Manipur lengakna NRC gi matangda committee semba yauna seminar tawnaba thorang paikhatpiyu NRC gi khana nainabada CSO akhang ahai academician kaya yauna lengaka khana nainabiyu haina appeal tawri Indo-Myanmar border ki sarukta leiriba Mizoram ki Champhai district asi haukiba matam khara asida drug puthok pusin gi achauba corridor ama oirakle Assam Rifles amasung Champhai police na district asida drug amasung meyai kaba polam sing thingnaba chathakiba operation ki manung channa miyoi ani dagi lupa lakh 58 ki value oigedaba yamlaba heroin number 4 fare haina agency ki pauna phongdokli pawasina makhatana hai haukiba me ahumda Mizoram gi Jokha Wathar ki area singdagi Assam Rifle amasung Jokha Wathar gi police na chathakiba apunba operation amada heroin number 4 gram taranipal amasung alprazolam tablet script chama yankhai nupi amadagi fagat pangamki Faraba polam sing asi marketa lupa lakh 3.yankhai romgi value oigani hairi ani suba oina Indo-Myanmar border gi sarukta leiriba Champhai district ki Jote area da Champhai police amasung Assam Rifles ka punna chathakiba joint operation amada miyoi amadagi heroin gram 59.9 phagatki faraba polam sing asi marketa lupa lakh 94.yankhai romgi value oigani hairi faraba miyoi sing asi Champhai gi excise amadi narcotics department da legal gi thabak sing lokhatnaba chinakhre Mizoram gi Champhai district asi haukiba tha khara asigi manungda khwaidagi hena maming leiraba narcotics corridor ama oirakpadagi masibu thingnaba state government ki maikeidagi akanba thorang sing lokhatpasu haure Amuko amadi lup asiga chanminariba lup marigi makhada tronglaubi amadi TM kasomgi thodok yaningdaba phongdoktuna Turang village da wakat mifam chathakre wakat mifam adu Tarung village Tharon village Naikalong village Goiganglung village Gross colony amadi Cheru Rem colony ga khuchamnaduna Imphal West district ki manung channa leiba Tarung village authority ki community hall da chathakibani tung koiba solution ama puroktuna Manipur bu tangdu leitaba lamdam ama ohelu haiba demand tawduna amuko amobha kohar LMPAM amadi MSF ki meeting makhada tongan mafamda chatharakpa khongjanggi saruk ama oina chathakiba ngarangi wakan mifam aduda tongan khulsingi maira paibi ima ibel singsu saruk yakhi wakan mifam aduda aikhoi ningtamna hingadabani state terrorism gi thawong lepu amadi micham miyamgi lanthum ngakpa ngamdaba central force hankhro haibana singba akanbo kholau kayasu lauki wakan mifam aduda Women's Society Tarungi Executive Member Akham Gonmaina Hai Deknaba Singna Trong Lobida Bomb Attack Tawduna Karisu Khangjadriba Sahi Noriba Angang Ani Hatkiba Amadi Tawdok Adubu Yaningdaba Phongdoktuna Miyamna Changsinkiba Ihauda CRPM na Kapthorakpa Nomai Maruna Panbadagi Micham Ahum Laikidaba Tawdok Amadi Village ki ima ibel singi maikaidagi akanba mongda condemn tawi masida natana Litan police station gi manung chanba TM kasom khuldasu amuk ambush tawduna tangkul naga micham ani hatkiba thodok sing adubu tasengna nungaite hariba thodok sing asi thoklaba
ꯐꯥꯎꯕ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯐꯠꯇꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯗꯤ ꯊꯣꯛꯍꯜꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯐꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯏꯔꯣꯏꯁꯦꯝꯕ ꯃꯃꯥꯡ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 4ꯗ ꯂꯩꯕ ꯈꯨꯝꯕꯣꯡ ꯃꯌꯨꯝ ꯔꯨꯄꯆꯟꯗ꯭ꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯣꯡꯒꯥꯜꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈ꯭ꯔꯦ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯀꯅꯥꯅ ꯆꯠꯊꯔꯝꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯃꯛꯀꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯐꯦꯟ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯂꯣꯏꯅꯅ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯈꯤꯗꯦ ꯍꯥꯏꯔꯤ ꯂꯝꯁꯥꯡ ꯑꯦꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯥꯖꯦꯟꯅ ꯅꯣꯔꯊ ꯏꯁꯇꯔꯟ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯈꯨꯄꯥꯛꯅ ꯊꯥꯕꯒ ꯂꯣꯏꯅꯅ ꯆꯩ ꯊꯥꯡꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯔꯦꯜꯋꯦ ꯄ꯭ꯔꯣꯖꯦꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯗ ꯊꯣꯛꯈꯤꯕꯅꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ NFRꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯕꯤꯀꯥꯁ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯁꯥꯡꯒꯤ SDOꯅ AC ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯋꯥꯡ ꯈꯨꯅꯧ ꯑꯃꯗꯤ ꯁꯂꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤꯗꯃꯛꯇ ꯁꯥꯔꯤꯕ ꯔꯣꯗ ꯑꯦꯟड ꯕ꯭ꯔꯤꯖꯀꯤ ꯐꯤꯚꯝ ꯄꯨꯟꯅ ꯏꯟꯁꯄꯦꯛꯁꯟ ꯇꯧꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯀꯧꯔꯛꯈꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯑꯃꯗꯤ ꯑꯦꯁꯤꯁꯇꯦꯟꯠ ꯏꯟꯖꯤꯅꯤꯌꯔ ꯑꯃꯒꯁꯨ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ SDO ꯂꯩꯔꯝꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯝꯁꯥꯡꯒꯤ MLA S ꯔꯥꯖꯦꯟ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ MLA ꯔꯥꯖꯦꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯈꯤ ꯍꯥꯏꯔꯤ MLA ꯑꯃꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯕꯗꯤ ꯊꯕꯛ ꯇꯧꯐꯝ ꯈꯪꯂꯣꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯂꯧꯈꯠꯅꯤꯡꯉꯛꯇꯕ ꯌꯥꯏ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯇꯁꯨ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯔꯣꯝ ꯇꯥꯕꯗ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯥꯛꯇꯔ ꯑꯃꯒꯤ ꯊꯣꯡꯒꯥꯜꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯂꯪꯁꯤꯟꯕꯗ ꯅꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ ꯑꯃꯔꯣꯝꯗ ꯏꯔꯣꯏꯁꯦꯝꯕ ꯃꯃꯥꯡ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 4ꯗ ꯂꯩꯕ IFCDꯗ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯌꯨꯝꯗꯁꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯕꯣꯝ ꯑꯃ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯂꯦ ꯕꯣꯝ ꯂꯪꯁꯤꯟꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯗꯨꯒꯤꯗꯃꯛꯀꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯪꯁꯤꯟꯈ꯭ꯔꯦ ꯄ꯭ꯔꯦꯁꯅ ꯐꯣꯡꯕ ꯄꯥꯎꯗ ꯂꯝꯐꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯡꯖꯤꯡ ꯑꯆꯧꯕ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯂꯥꯝ ꯑꯥꯔꯕꯤꯟ ꯆꯍꯤ 65 ꯀꯧꯕ ꯗꯣꯛꯇꯔ ꯑꯃꯒꯤ ꯌꯨꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯔꯣꯝ ꯇꯥꯕꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯂꯪꯁꯤꯜꯂꯝꯕꯗ ꯅꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯈꯤ ꯗꯣꯛꯇꯔ ꯑꯥꯔꯕꯤꯟ ꯃꯁꯥꯒꯤ ꯂꯩꯀꯥꯏꯗ ꯗꯤꯇꯦꯟ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯍꯥꯡꯕꯅꯤ ꯊꯧꯑꯣꯡ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯊꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯃꯤꯡ ꯏꯗꯨꯅ ꯑꯔꯣꯏꯕ ꯋꯥꯔꯅꯤꯡꯅꯤ ꯍꯥꯏꯅ ꯏꯕ ꯆꯦꯖꯝ ꯑꯃ ꯂꯩꯔꯝꯈꯤ ꯏꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯏꯃꯨꯡꯗ ꯂꯩꯇꯦ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯅꯠꯇ꯭ꯔꯒ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯃꯗꯤ ꯁꯦꯟꯈꯥꯏ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯨꯏꯕꯣꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯉꯔꯥꯡ ꯅꯨꯄꯤ ꯑꯃ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯒ꯭ꯔꯥꯝ 834ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯀꯛꯅꯕ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯇꯨꯏꯕꯣꯡꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯉꯔꯥꯡ ꯅꯨꯡꯊꯤꯟ ꯄꯨꯂꯤꯁꯅ ꯔꯦꯗ ꯆꯠꯊꯕꯗ ꯁꯣꯞ ꯀꯦꯁ 32 ꯐꯪꯕ ꯉꯝꯈꯤ ꯁꯣꯞ ꯀꯦꯁ ꯑꯗꯨꯗ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯒ꯭ꯔꯥꯝ 834 ꯌꯥꯎꯔꯝꯕꯅꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯒ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯍꯠꯅꯩꯊꯦꯝ ꯍꯥꯎꯀꯤꯐ ꯆꯍꯤ 52 ꯀꯧꯕꯤ ꯑꯃꯒꯤꯅꯤ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁꯅ ꯐꯥꯒꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯊꯥ ꯑꯁꯤꯒꯤ 3ꯗꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯕꯗ ꯃꯤꯑꯣꯏ 2 ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯌꯥꯎꯕ ꯁꯣꯞ ꯀꯦꯁ 38ꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈꯤ ꯃꯤꯑꯣꯏ 2 ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯦꯃꯟꯠ ꯚꯥꯏꯗꯦ ꯆꯍꯤ 93 ꯑꯃꯁꯨꯡ ꯁꯥꯏꯀꯥꯏ ꯁꯪꯅꯨꯟ ꯈꯣꯡꯁꯥꯏ ꯆꯍꯤ 10 ꯀꯧꯏ ꯏꯜꯂꯤꯒꯦꯜ ꯗ꯭ꯔꯒ ꯇ꯭ꯔꯦꯗ ꯊꯤꯡꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯊꯕꯛꯁꯤꯡꯁꯨ ꯂꯧꯈꯠꯂꯤ ꯍꯥꯏꯔꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯜ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯑꯃꯁꯨꯡ ꯃꯤꯁꯤ ꯃꯤꯅꯥ ꯃꯊꯪ ꯊꯣꯔꯛꯄꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯦ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯔꯣꯝ ꯇꯥꯔꯛꯄꯗ
3 core GOC ga unaduna wari khanakre lengaki paugi source amagi matung ina 3 core GOC oina me amadagi mathok purakhiba Lieutenant General Girish Kaliana ngarang nungtil pung 5 minute 15 rom tarakpada Chief Minister gi Bangloda lakhi state asida hojik thokliba kangluk ki irang amasung maru oina Ukhrul district romda kuki khulai paiba singa nagagi volunteer singa gi marakta amana amada attack tawnarakliba asigi matangda lanmi singda akanba wafam sing lokhatnaba khanganki hairi Ukhrul maikei romda thokliba thorang asi laksinabagi damak Manipur Langangna Hanadagi Hona Assam Rifles ki Ahenba Company Taruk Rom Amasu Tajinba Laikarabani Central Forcing na Ningtina Matok Toruk Padagi Sanakaitel Amasung Masiga Managna Labor Mafam Singdadi Nomai Kana Bagi Todoki Pau Laitre Adubu Ngarang di Atopa Mafam Amada Amuk Kutona Bagi Pau Laki Pawasina Makatana Hai Kulai Matiksana Paiba Kuki Militant Singna Ngarangaru Ayuk Rengui Hongrei Kamkungda Naga Village Guard Singda Attack Chatarakibani Ngarangi Todo Aduda Naga Village Volunteer Manga Asokapan Nangkiba Laiki Tangkol Naga Longi Walking Committee na Thadokpa Warolda Akan Mamongda Condemn Taukibaga Loinana Nomanini ki Mamangda Central Security Force na Combing Operation Chathaki Haiba Thong Adu Chingnaningai Oi Haina Su Phongthokibani Makatarakpo Pauda Delhi gi Kamni Auditorium Hall da ngarang pangthokpa thorom amada Delhi Police na Manipur gi folk dance group ama saruk yahankhidre Kanglup ki irang thokliba maramna security gi meeting dagi khudongtiba thorakpa yai haina singnabadagi folk dance team adu festival da saruk yahankhidabani hairi Delhi Police ki thong adubu tongan ba cultural activities amadi opposition politician singna agan mamongda yaningdaba phongdok narakli hiram asigi matangda Rashtriya Sarvapari Sangathana Union Home Minister Delhi gi Chief Minister amadi Lieutenant Governor da aiba chirol pisinduna wakat chirol aduda palliba maru oiba wafam singdi Kamni Auditorium da ngarang Delhi Police na Manipur gi folk dance team ama performance pihan khidabagi thong adu ningba kainingai ni culture gi lamda ina khulaba Manipur gumlaba state amagi mihut sinduna lakliba team amabu ngakpi senbiduna pungning thogatbagi mahuta athingba pikhibadu yaningde apunbagi saktam sagatuna amata oibagi wakhallonda thabak tongminabagi mathok taraba matam asida artist singda yengkiba mijing adu ningba kainingai ni Kudongtiba thokani haibagi chingnaba leirabasu matik chaba security gi section thorang lokhatpam thui thoram amabu oiro hektamak thingjinba haibasi cultural freedom amasung democratic value fail oibagi mayek singlaba khudamni jantar mantar gumba mafamda kana gumbana athingba yaudana protest taunabagi ayaba piraga cultural troop amada athingba piba yaningde artist singna ahing nungtil naidana performance pinabagi damak ahing nungtil naidana honaduna lakiba pumnamak aremba tahale thong asina artist singi thamoida sugonba khaktanatana cultural exchange amadi national unity desu chauna akaiba thokale Delhi Police na Manipur gi folk dance troupe adu karigi damak performance pihan khidabano haibadugi matangda marik chumba wafam phongdogadabani Delhi Police na kari maramgi asigumba phirep lawraklibano matik chaba security gi section thorang lokhatlaga folk dance troupe adu amuk hana performance pihanabagi khudong chaba phangangadabani hairi Ngarang ayupung taruk rom tabada Imphal West District ki manung channa leiba usiwa Hayel Tharanbi da yumlakta chensilakpa kharsa anigi manungda ama hana kalaba matung atopa Imphal Turen lanthoklaga chenkraba kharsa ama usiwa Santhel mamang lekai miyamna kanbiduna Unit Wildlife Protection Committee Manipur Forest Department amadi Manipur Police ki apunba timda khutsinakare Unique Wildlife Committee Manipur na thadorokpa chirol amada kharsa ani asi ngarang ayuk anganbada Thauranbi yumlakta sensilakpadagi Thaudam Boinau sahi nipunithoi amadi Sagolsem Dinesh sahi nipumanga usiwa maning leikaida leiba miyoi ani asina thengnarakpadagi khudakta ama kanbiki atopa amana chenkhiduna Imphal Turen lanthokduna usiwa Chanthel Romda chensinkibani hariba chenkraba kharsa adu Chanthel mamang leikaida leiba Polestar Club ki President MD Mujibuddin Chahi Nipunipal amadi lekai gi miyoi singna kanbiki pawasi hek phangbaga Unit Wildlife Protection Committee Manipur gi member sing thodok thokpamda khudakta sangsinduna kharsa ani adubu yengsinbaga loinana first aid piki tungda committee asigi member singna mari leinaba department gi official sing paw phongnabaga loinana khudakta mayang Imphal Forest bit ki staff sing Kaksing Range Forest ki staff sing amadi
Kaibul Lamjau National Park ki range ani gi staff sing laktuna kharsa ani adubu rescue tobada achobo mateng ama pangbiki kharsa ani asibu ningchina yengchinduna first aid piraba matungda ayuk pung 10 makai tabada Kaibul Lamjau National Park ki mafam amada thadokre kharsa ani asibu rescue tobirakiba pukchel chawro miyosing asibu unique Wildlife Protection Committee Manipur ki maikai digi tobimal khangba ulakpaga loinana thagatpa phongdorakli Manipur peace hanjilaknaba honabada Malem Thongamgi Cycling for Manipur Peace haiba wakhalonda Delhi dagi Imphal tamna lakpada Committee on Tribal Unity koduna Kangpokpi District landuna Imphal tamna chatpa yaroi hairakiba amadi Manipur gi District 13 ta chatkadaba Peace Solo Ride amaki matangdasu Indigenous Tribal Leaders Forum ITLF ki maikai dagi Churachandpur gi District manungda Peace Awareness chathaba yaroi haina thinglakiba adugi makata na chathaba yanaba Manipur lengak amadi Governor na ayaba PBU haina Imphal International Airport tagi CM Secretariat phawba chatkadaba Solo Walk for Peace and Justice ki khongchat haukre khongchat aduga mari lainana Peace Cyclist Malem Thongamna phongdorakpada Manipur da thokliba irang asige waraisin ama puraktuna miyam tangdu leitana mahuchagum hinghannaba honaduna lengak asina honabiyu amadi Kanglo Phuruk ki khenaba thamdana miyamna peace puba khongchat ama chatnaba honabada kotu amadi ITLM na athingba pirakpada natana organization ani asi ngasi phawba chathariba thabak thorom khudingmak communal oiba thabak thorom ngakta oina chathaba maramna organization ani asi unlawful activities prevention act 1958 ki makhada organization ani asi Manipur miyam ki mayokta thabak toba organization ni haina laukthok piyu haina Manipur ki chief minister Yumnam Khemchan amadi governor Ajay Kumar Balada point mari yawba memorandum ama pisinduna taksin kani haina phongdorakli Tha asigi ahumgi numidangda Uripok mayai lekaida chara henbagi khongjang changsinkibi Uripok mayai lekaidagi Jennifer Khaidembu lekai amadi Uripok miyamna chaugat pidre haiduna video ama viral oirakiba adu miyamna lana uhannabani lekai miyamna mahakpu chaugat khidaba leite haina Uripok apunba yaifa thaurang nupi lupna sangdorakli hiram asiga mari leinana Uripok apunba yaifa thaurang nupi lupki sanglelda pangthokiba pawgi mifamda lup asigi president RK Sana Hanbina haikibada Haukiba me ahungi numidangda Uripok mayai lekaidagi Khaidem Jennifer na changsin khiba chara henbagi khongjanga mari leinana viral oirakiba video aduna maram oiraga miyamda lana uhalle numit aduda Jennifer mahak chara henbagi khongjang changsilagani haina club amadi maira paibida hairakpadagi me ahumdagi numit adudi me ahumgi numit adudi Uripok miyamgi oiba candle light vision gi thoram ama leibanina mathangi numitagi Lekai amadi Uripok miyamga punna tanaraga chara henbagi khongjang adu changsinsi amadi lekai gi maikaidagi su sagotkani haina khanghankraba matung lekai asigi club amadi maira paibi singna me ahumgi maira katpagi thoram pangthokpa chatlingaida Jennifer na hathu nong marakta mathanda chara henbagi khongjang adu changsilamkhibani adubu mahakna khongjang adu changsinba haukrabanina lekai gi club amadi maira paibi gi maikaidagi su mahaki khongjang adubu support tobo oina ahing pung 12 makai rom tabada mahakpu sangduna laiki madugi matung mahakna video adu viral orakpadagi sagol banda chara henbagi khongjang changsillibi nupi adugi manakta makatana punna khongjang changsilagani haina chathi maram aduna mahakna Uripok miyam amadi lekai gi club maira paibi singbu lana uhallabanina mahakna changsilliba khongjang asida club amadi maira paibi gi maikaidagi makatana sagollaroi haina phongdorakli Manipur lenga ki General Administrative Department ki makhada 26 Roland Road Kolkata 700020 da lairiba Manipur Bhavan asi mapu panda baga pangak oibaga manare Bhavan asida micham nupa amana COVID-19 pandemic ki matamdagi haujik phawba masagi mayum gumna leisinduna leire pauche asina phangba pawgi matung inna Bhavan asigi VIP room number 302 da lairiba miyoi asigi maming mutu macha haina kawi miyoi asi Imphal West ki Pathoi Kendra gi manungdagi ni Bhavan asigi chana kanglon gi matung inna miyoi amana numit tare ni dagi hena leibe yate hairi adubu hairiba Bhavan gi chana kanglon asi thugairaga miyoi asina ka hongduna leirakpani mahaki aranba thong asi Bhavan asigi makok thongba DRC oiribi asinasu karigumba thabak amata lokhatana haujik phawba leiri yamna ngagliba amana mutumacha hairiba miyoi asina Kolkata Bhavan gi staff kayada Bhavan asigi officer amagi mawongda thaudabagi thabaksu chathari
Masidagi hendokduna baban asigi oina lairiba gari baban asigi driver sizinaduna magi tabak kutingmak chathok chachin tawri mahangna chathariba aranba thong asi ngasi phawba baban asigi makok thongba DR sina yengsindana lairakliba asi khwaidagi ngakpa ama oire maduna Manipur lengaki General Administrative Department gi makok thongba singna atuba matamda miyeng changpham thokle haina phongdorakli State asigi haujik oiriba law and order gi pibamna maram oiraga academic activities sing maru oina school tamliba mairui singda hena chaithing piri maram aduna academic curriculum singi asi mapung phana loisinba yanaba kalen suti gi matam asi chaliba academic year lisingani kuntaruk kuntaret ki oina matam kaktharagani haina Directorate of Education S na thadorokpa cherol amana phongdorakli cherol asina makatana mamangda summer vacation ga mari lainana thokiba notification amada June 9 dagina kuntaret Phauba Kalen Suti Oiragani Haikibadu Nauna Revise Taukibaga Loinana Kalen Suti Asi Juntara Mangadagi Kuntaret Phauba Tamak Oiragani Hairi Handaki Mikalda BJP na chauna mai pakiba asi democracy amadi constitution gi achobo mai pakpani haina prime minister na phongdokre state mari amadi union territory amagi mikal gi phal mapung phana haidokpa losin ki bagal loinana BJP na West Bengal amadi Assam da chauna mai paklakpada natana union territory ama oiriba Pondicherry da NDA mai paktuna lengak semna ba thorang toba hokre handaki mikal gi result asina BJP da achoba tongjaba ama oiduna party asigi power laibak asida masak thongna utkre Mikhal asida BJP gi khwaidagi chauna mai pakpa ama oikibasi West Bengal da oiri Mikhal asida BJP na Mamta Banerjee na luchingba Trinamool Congress ki Mihut Singbu Maithiba piduna Trinamool Congress ki thangna mari suba oina lengak paina bagi khona jaramba Manglal adu mangphawna hankidre punna seat sani mariputara mari leiba West Bengal gi Legislative Assembly asida BJP gi punna seat chani ga taruk phangduna saruk ahum thopagi ani majority phangduna Trinamool Congress ki sahi 15 gi lengak adubu inthu khibani masi BJP na mamangi komja lisingani kunmathoi gi Mikhalda seat 63 phangkiba adudagi saruk ahum hena mai pakpa ngamkhibani handaki Mikhal asidadi Trinamool Congress sumnatagi seat mariputara ngapi gani marifu mathoi khaktamak phangki mamangi Mikhalda party asina seat chani 16 phangkiba adudagi yamna tana phangba seat masingni hairi Nobel Peace Prize Fangkraba Rabindranath Tagore gi mapok numitga chanana May 4 BJP gi lengak ama West Bengal da wasak lauragani All India Trinamool Congress na sahi 15 lengak pairamba state asida pangthokiba Mikhalda BJP na seat masing yamna phangduna mai pakraba tungda anoba lengak semnabagi matam asi BJP state unit ki president Samik Bhattacharya na lauthokibani National Mall Manakta US ki Secret Service Official singna kulai paiba miyoi ama nongmaina kapagi thoktok thokraba tungda matam khara White House lockdown tawrure phijam setpa Secret Service ki personnel singna White House ki akoibada patrolling chatlingai da singnaningai oiba mongda miyoi ama nongmai pairaga leiramba thengnabadagi thawdok adu thokibani haina Secret Service ki Deputy Director Matt Quinn na Paumi singda phongdorakli ahanbada kulai paiba miyoi aduna Secret Service ki agent sing tamna nongmai round khara kaplaki khudakta uniform setpa police officer sing koksillaga miyoi adubu tanakhibaga loinana khudakta khud handuna nongmai round khara kapki thawdok aduda miyoi adu sokpadagi hospital da pugatuna laikanaki hiramasi gi matangda official singna makha taba comment amata piyu haiba yakhide nongmai kamnabagi thawdok tholingai ki cherek aduda sahi nauribe angang amasu manak nagna lairami adubu mahakti thoidona khudong thiningai oiba mongda sopan nanghokidre Manipurda hojik oiriba tangdu leitadaba phibam asi yenglaga miyamna chathok chasin tawbada khudong chanabagi damak plan gi atongmal anthabiu haina All Manipur Trade Union Council amasung All Manipur Government Employees Organization gi Joint Administrative Council na Union Minister of Civil Aviation Ram Mohan Naidu amasung Union Minister of State for Civil Aviation Murli Dhar Moholda aiba choro thaduna taksinkre Makha tarakpa aroiba pawda Manipurda leiriba CSO punamak state asigi oiba issueda amata oina punna chatminnasi haina Manipur imagi media co convener Chorok Khaibam Santi Kumar na khuyek piduna thadorokpa cherol amana phongdorakli cherol asina High Chief Minister na athuba matamda NRC gi committee semlagani haina lauthokhiba bu taramna oi handak Inner Manipur Parliamentary Constituency gi MP Bimol na NRC ga mari lainana ngangkiba warol adu gazette ta yawriba wafam yengdana wakhalna
sagatlaga haikiba thawongni administrative report yawbo wafambu MP na munna khantha haudana phongdokiba wafam adu Manipur imana yaningde haina phongdorakli